Library and Information Center Kakching na Chahi Khudinggi Maheiroi Yaona Tongan Tonganba LAMSINGDA mai PAKLAKLABA MAHEIROISING AMADI MEEOISINGDA mana PIDUNA PUKNING THOUGATKHRE Kakching Foksupat Laikai da Leiba Center asigi mipun sangda pangthokiba thoram aduda Sunanda Thokchom Secretary Manipur State Kala Academy Imphal Charter Accountant Khetrimayum Kunjabi Practicing Charter Accountant amasung Adjunct Faculty MIMS Professor Nomaitem Rasmuhon Hana DM University ki Vice Chairman Oramba Dr. Okram Rudrababu Principal Kha Manipur College Kakching Naurem Giridhari Hana Library and Information Center Kakching ki President Orambana Thoramapu Singh Oina Manasing adu lanthoki Manasing adu ki manungda Kakching ki khwaidagi ahal oirabi amadi oiraba nupa amadi nupi amamam khangatlaga piba Moirangthem Khongnemba Singh Memorial All As Award da Nupida Khetrimayum Komolini Komol Kakching Makha Leikai Nupagida Khetrimayum Mangal Kakching Turel Wangma Ningthau Parengda Khusinaki Naurem Amuba Singh Teacher Award na Khetrimayum Manaubi Kakching Mayai Leikai da Naurem Buvon Memorial Award Art and Culture Gida Khetrimayum Surchan Pungyaiba Kakching Sumak Leikai Salam Parengda Naurem Buvon Memorial Award Commerce and Industry na Naurem Rameshwar Kakching Khunyai Leikai Hainobam Parengda Khusinaki Nomaitem Kongang Singh Maipak Devi Memorial Awards ki Kakching Municipal Council gi area da leiba khwaidagi faba Lomi da piba award Nomaitem Kongang Singh Farmers Award na Nomaitem Ivomcha Kakching Leithagol Leikai Panthoibi Parengda aduga Kakching Municipal Council gi area da leibi Mamada piba mana Nomaitem Maipak Devi Mother Award na Yengkhom Sugandi Kakching Moirangthem Leikai Uraubam Parengda Khusinaki